Tengnoupal CDO team amana malemgi keithelda lupa lakh 62.3 oigadaba Crystal Meth Methamphetamine kg ahum dasmik ama taret ka konnana Meeoi ahum fare hairi. Police ke pau asina hai thodok asi ngarang nungthil pung 4:45 taba aduaida thokibani Meeoi ahum dagi gari ani Ecco Van number MN06LB 1992 lonina Maruti A Star number MN04A2912 asisu fagat ki hairi. Commando team adu taruk suba IRB gi Jemandar L Sarat Chandra Singh Luchinke drug konnana farabasing adudi Lal Joel Baite chahi kuntaret apokpa Tongthang Baite Moreh Ward No. 1 Unit 2 Molhoih Veng Shokholen Guite chahi kuntrataret apokpa Janglhun Guite Tengnoupal Bazar amasung Mate chahi kuntrataret apokpa Onkhojam Mate Tengnoupal gi tungda faraba Meeoi ahum adu makhoidagi fangkiba drug amadi atay potlamsing aduga loinana Tengnoupal Police Station da Aingi oiba thabak laukhatnaba khutsinakre. Panba yabadi Manipur, Arunachal Pradesh, Mizoram amasung Nagaland asi Myanmar ga lonaba state singni kani heroin, methamphetamine amadi atay drug makhal kaya Myanmar dagi awang nongpok lamdamda lona pusilakpagi thabak lepdre. Maruoina Golden Triangle da puthokpa drug sing asi Bhamo Lasio amasung Myanmar gi Mandalay dagi Mizoram, Manipur amasung Nagaland fauraga India da pusilakpani haina akhang ahisingna thamnari. Drug puthok pusin gi Maruoiba Lambi asi amana Manipur gi Moreh ni amana Mizoram gi Champai ni hairi. Manipur gi Moreh, Mizoram gi Champai, Nagaland gi Dimapur amasung Assam gi Guwahati asi drug trafficking gi yamna maruoiba mafamsing oiduna lakli hairi. Indo-Myanmar ngamkai asi Indian Army gi Eastern Command gi makhada Assam Rifles na ngak senbagi thabak tawi adum oinamak mafam asida drugs nongmai karbar amasung lamlaki sa usek karbar gi lambi oiduna lakli loinana lalauba singi chathok chisin tofam su oiri hairi. Mafam asigi miyam gi marakta amata oibagi wakhalon chenba travel masel gi oiba amaga yanaba amasung sympathizer kaya amadi gang sing na aina yadaba karbar tawiba criminal sing da India romda paikhatpa security arrangement ki akupa e-pao toina piba leiba maramna ngamkhai gi lambi asi criminal sing na apanba leitana sizindabani ngamlibani hairi.